Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Mukhyamantri Nongthombam Birena hairi, nupi amadi nahasingbu ehenba khudong chaba piduna maromdom lepchaba ngamnaba honari. Sarkarna piba khudong chaba sing phangba yarba miyamda phanganaba Rajya Sarkarna chap chana lepli. Pradhan Mantri Narendra Modi na ngasi Nai Delhi-da lupa koti lising tarani thui chani henbagi chakhut thaurangi project kharagi jatra hungani kharana sangagani amasung Sainada haukiba chayol khara asida sor honba nungaitabigi laichet ama mayoknariba sigi matangda Kendragi Haksel Mantraloyna kupna yengsilli. Mukhyamantri Nongthombam Birena hairi Sarkarna piba khudong chaba sing phangba yarba miyamda phanganaba Rajya Sarkarna chap chana lepli. Wafama singarang Thoubal jilada miyamgi numit mai pangna pangthokibaga mari leinana Mukhyamantri Nongthombam Birena social media da thagalakpa warol amada phongdokibani magna hai miyamgi numit ki thauram Rajya sigi atopa jila singdasu pangthoknaba sem sari ngarang Thoubal jilada pangthokiba miyamgi numit thauramda yamlaba miyoi kaya saruk yaki maduda tongan ba Sarkarna piba scheme sing phangba yaraba miyoi kaya da khudong chaba sing piki miyamgi numit mai pangna pangthokibagi damak Mukhyamantri na mari leinaba bibhag sing amadi District Administration ki karmachari singbu thagat pa phongdoki Amaromda nupi amadi naha singbu ehenba khudong chaba piduna maromdom lepchaba ngamnaba honaba haibasi Sarkar asigi maroiba pandam amani pandam asibu thabak tu onthoknaba Rajya Sarkarna thaurang kaya paikhatli haina Mukhyamantri na social media da thagalakpa post amadu phongdorakli post aduda yawba video amagi matung ina Rajya Sarkar gi makhada paikhatliba Skill Development Program gi manung channa training phangkraba nupi khara khangabok lairembi food processing koba unit ama semduna chana thakna polam sing mai pangna puthokli masina makhoi gi maroiba senthok lambi oire haina sarkar gi thaurangu thagatpa phongdorakli Nibangi akoi gi lairembi food processing gi koi nupi singna hanba maktada pabung minister biren wa hanba maktada thagatpa phongdokjari aikoi subam namham leitadana leirambadu ngasi akoi pabung nupi ba training dudagi akoi kabochi sajabadagi akoi thawai hachang yauna akoi yam nungai jaba phaujai semilon dasu aduki matik akoi chakhachaba haibadu oijare aduna akoi pabung bu hamda thagatpa phongdokjari adu akoi subam namham leitadana leirambadagi akoi sumaina subam namham leirakpa nupi singi sumaina akoi na tawjarapasida akoi asuki matik haraujaba akoi phaujai adubo akoi bu sembi sabirakpa lamjing lamtakpirakpa thawai hachang yauna akoi bu lamjing birakpa Sardina amadi BBF khangabo ki maikai su thagatpa phongdokjari Security Force na Rajya asigi tongan bachingna mafam singda thibumbugi thabak leptana chathari Police ki pauna hai Rajya asigi singamadi tamgi jila singda tongan ba checkpost sama sumna taruk hangduna azarok sing check tobugi thabak leptana chathari Amaromda National Highway Kuntra Taret Imphal Jiribam Lambida Malpuba Gari Sama Marfuhumda Security Force ki Cheksul Thaurangi Marakta Imphal Yorakre Adumakpu Kangpokpi Jilada Irang Thokraba Matung National Highway 2 Imphal Dimapur Lambida di Malpuba Gari Changlakpa ka hena hanthakre Ngarang lambi asida Malpuba Gari amakak Imphal Yorakki hari Panbayai Kangpokpi Jilagi Saibol hariba mafam asida Central Security Force sing thamlibasi lokthokadabani haina Committee on Tribal Unity Kotu na Kangpokpi Jilada shutdown lokthokpada natana makhal makha kayagi khongjang changsinkibani tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na ngasi Nai Delhi-da lupa koti lising tarani thoi chani henbagi chakhut thaurangi project kharagi jatra hungani kharana sangagani Pradhan Mantri na Sahi Babaramadi Nai Asoknagar Marakta Sengadaba kilometer 300 shangba Delhi Ghaziabad Meerut Namo Bharat corridor ngasi sangaragani Sri Modi na Sahi Babar PRTS station dagi New Asoknagar PRTS station Phauba Namo Bharat train tongduna chatkani lupa koti lising ama chani rom changna sakiba Janakpuri amasung Krishna Park ki Delhi Metro Phase 4 ki kilometer ohumlom sangba railway line asisu ngasi sangaragani masina Nongsup thamba Delhi ki Krishna Park Bikaspuri Janakpuri amasung atai mafam kharada chathok chasin tawpada hena khudong chahlagani Sri Modi na lupa koti lising taruk chani kuntra rom changadaba Delhi Metro Phase 4 ki Rithala Kundali section ki kilometer kuntaruk makhairom sangba lambi semnaba ngasi jatra hulagani corridor asina Delhi gi Rithala dagi Haryana gi Kundi phawba samnahalagani Central Ayurveda Research Institute ki New State of Art Building sanaba jatrasu Rohini da hulagani campus asina Haksel gi lamda kanaba phanghalagani
Kendragi Haksel Mantraloyna Chainada hokkiba sayol khara asida sor honba nungaitabagi laina ama mayuknariba asigi matangda Joint Monitoring Group ki mifam ama pangthokre. Mifam asi Health Services ki Director General na Sabapati oiduna ngarang Nai Delhi da pangthokhibani. Masida World Health Organization ki akhang ahising Disaster Management Cell Integrated Disease Service Surveillance Program, National Center for Disease Control, Indian Council of Medical Research, Emergency Medical Relief Division amasung hospital singi miyoi sing saruk yakhe. China da thengnariba layong asigi matang da kupna khanaraba matungda mafam aduda thengnariba laichet asi matamatamgi oina thengnaba laichet ki manung chana haujik lairiba flu season asi yenglagadi China da thokliba laichet asi anobu nate. Mafam adugi phibam kupna yengsili Madugi manung chana World Health Organization da matamatamgi oiba anoba pausing khanglaknabasu haikre. Tongan ba hospital gi doctor singna leibak asida hauki basayol khara asida matamgi oiba laina layong sing natana sor honba nungaitabagi laichet asi thengnadri. Myanmar gi Independence Day ga mari lainana bandi lising taruk lom thadokadawri. Myanmar gi military sarkar na hai lebak adugi ning tamba numit ka mari lainana Mirebak macha chama marpu yauna bandi lising taruk adu thadokadabani. Masigi mathakta bandi oina lairiba atai miyoi singi phadoki matamsu hantaragani hairi. Adumoinamak military sarkar asina bandi sing adu kari maramgidamak phakibano amadi thadokadawribano Mirebak macha sing adu karamba lebaki bandi singno haibigi akupa warol fongdoktri. Military na hai miyobigi minungsi yenglaga makoibu ngakpigadawribani. Military sarkar na bandi oina thamliba singi manungda Myanmar gi luchingbi masung Nobel Peace Prize phangkrabi Aung San Suu Kyi yauri. America gi National Security Advisor Jack Sullivan numit ini gi khongchata ngasi Nai Delhi da thunglaragani. Mangna Bharat ki National Security Advisor Ajit Doval ga lebak ani gi oiba tongan malam kayada wari sanagani. Luchingba ani na Space Defense amasung Strategic Technology Cooperation gi matangda moroiba khanaraba yai. Magi khongcharasida Sri Sullivan mapal thoram Mantri Dr. S.J. Shankar amasung atai luchingba kayasu unarba yai. Ngasi phongba pause sigi moroiba pausingi damak hauzik Kshetrimayum Premchand leire. Premchand. Thagachari Suni. Shanghai Express Manipuri edition gi ahan be headline asi Kangpokpagi irang lambi thingli Congress na BJP bu moral siri ahen ba force deploy tawkhre security gi mifam pangthokre haiba banner headline asini. Pawasi huyelan pawdana Governor na Chief Minister yahondana Law and Order gi review meeting pangthokre Chief Minister na luchingba Council of Minister Nathai Abra hangrakle haina ahan be headline piri. Shanghai Express English edition dana Kuki narco terrorist thengana ba State asibu kanbat lambi oigani. Amukana panjage Kuki narco terrorist thengnabana State asibu kannaba lambi oigani haiba headline asi ahan be headline piri. Ponuphamgi ahan be headline asi Anoba Governor na security meeting pangthokre Kangpokpagi irang lakshinaba ahenba Central Security Force Thajan kre haiba headline asi fongli. Paukchi asigani suba headline dana Union Minister Sivrasta IDP singi yum lising tara manga sanaba takshan gre Yarakani Thazai Haina, Minister Kemchana Fonokiba Wafam, headline Pidun Fongli. Governor Gi Policy, People's Chronicle, Imphal Free Press, Naharol Gi Thaudang, Isiel Express, Amasung, Sanalai Bagta, Ahan Be headline Pidun Fongli, Amasung, Morning Belda, Anisub headline Piri. Manipur News na Policy, Banner headline Pidun Fongbo Tenere, headline Asida Hai Basi, Kangpokpagi Hingsa, Thaudok Matung. Governor na security gi situation review tawkhre miyam gi pulsi ngak senbada ahan ma miyeng thamna ba DGP da khangan khre ahen ba force thajin khre haiba headline asini Kangpokpi gi SP sogan khiba thodok tugi Congress na akan maral sirakle BJP asi Manipur mai chakan na ba market maru amani haina Malik Arjun Kharge na phonglo khiba wafam huyan lan pauda anusiba headline pituna fongli Pawasi Naharoi Thorangdasu Anisuba headline Piduna Fongli. National Highway 2 da Chathariba economic blockade Handoktrabadi Ukrul Lambida counter blockade Taunaba Sem Sakre Highway headline Asina Ichil Express ki Anisuba headline ni Suni. Thagazari Premchand Aroibada Maroiba Pau Amuk Mukhyamantri Nongthombam Biren na hari nupi amadi naha singbu ahenba khudong chaba piduna maromdom lepchaba ngamnaba honari Sarkar na piba khudong chaba sing phangba yarba miyamda phanganaba Rajya Sarkar na chap chana lepli. Pradhan Mantri Narendra Modi na ngasi Nai Delhi da lupa koti lising 12 chani henbagi chakhot tharangi project kharagi jatra hungani kharana sangagani amasung China da hokiba sayol khara asida shor honba nungaitabagi laichat ama mayoknariba asigi matangda Kendra gi Haksel Mantraloyna kupna yengselli pauloi jare.